ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯅꯥꯎꯕꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯝꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎꯕꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯁꯟꯇꯣꯁꯄꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯇꯣꯁꯇꯤ ꯏꯁꯤꯁꯤꯅ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯧꯗꯣꯛꯂꯕꯁꯨ ꯇꯥꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯟꯇꯣꯁꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯟꯕ ꯇꯥꯈꯤ꯫ ꯆꯦꯜꯂꯤꯕꯗꯨꯁꯨ ꯃꯈꯣꯏ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯍꯤꯡꯅꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯁꯟꯇꯣꯁꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯈ꯭ꯔꯦ, ꯃꯈꯣꯏ ꯑꯅꯤ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯀꯥꯁꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯐꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯟꯇꯣꯁꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯗꯨꯅ ꯒꯦꯠ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯟꯇꯣꯁ ꯃꯇꯣꯝꯇꯅꯤ꯫ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ, ꯃꯤꯠꯁꯤꯡꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯂꯤꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯊꯣꯔꯛꯄ ꯇꯝꯅꯕ ꯇꯥꯔꯕꯗꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯕ ꯆꯩꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯨꯝꯊꯈꯤꯕꯅꯤꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤ꯫ ꯑꯁꯨꯝ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯁꯟꯇꯣꯁꯀꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯨ ꯁꯟꯇꯣꯁꯇ ꯎꯍꯜꯂꯝꯃꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯇꯠꯇꯅ ꯀꯞꯂꯤ, ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯠꯇꯦ, ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯅꯤ ꯃꯉꯣꯟꯗ ꯎꯍꯜꯂꯤꯕ꯫ ꯁꯟꯇꯣꯁ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯁꯥꯄꯨ ꯃꯇꯨ ꯆꯨꯡꯉꯤ꯫ ꯑꯦ, ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯃꯪꯂꯥꯟꯅꯣ? ꯀꯔꯤꯅꯣ? ꯑꯩꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅꯁꯨ ꯋꯥꯈꯜ ꯈꯜꯂꯤ꯫ ꯎꯔꯤꯕꯗꯣ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤꯗꯃꯛ ꯈꯟꯕꯗ ꯃꯍꯥꯛ ꯄꯣꯊꯥꯕ ꯌꯥꯗꯦ꯫ ꯑꯣ, ꯑꯩ ꯆꯩꯗꯤ ꯄꯥꯏꯔꯝꯃꯤꯗꯅ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯣꯔꯛꯄ ꯇꯥꯔꯕ, ꯇꯝꯅꯕ ꯇꯥꯔꯕꯗꯤ ꯀꯟꯒꯅ ꯄꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯊꯔ ꯃꯥꯜꯂꯦꯗꯅ꯫ ꯑꯁꯨꯝꯅꯃꯛ ꯈꯜꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯊꯣꯡꯅꯥꯎꯔꯣꯝꯗꯁꯨ ꯌꯦꯡꯉꯤ, ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯔꯛꯄ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯪꯅꯕ ꯀꯥꯁꯤꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯪꯕ ꯇꯜꯂꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯆꯪꯗꯕꯁꯨ ꯐꯛꯂꯥꯡ ꯃꯌꯥ ꯅꯞꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯃꯠꯇ ꯇꯥꯗꯦ, ꯂꯥꯛꯇꯦ꯫ ꯑꯗꯨꯗꯒꯤ ꯁꯟꯇꯣꯁ ꯑꯃꯨꯛ ꯇꯞꯅ ꯆꯠꯂꯛꯏ, ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕ? ꯏꯃꯥꯟꯅꯕ ꯑꯅꯤꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ꯫ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯥꯠꯈꯤꯕ ꯌꯥꯏ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯁꯣꯏꯔꯔꯣꯏ, ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯂꯝꯂꯅꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯍꯟꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯐꯅ ꯍꯥꯏꯅꯔꯣꯏ꯫ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯁꯅꯨ꯫ ꯑꯩ ꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯇꯨꯝꯊꯔꯒꯦ꯫ ꯑꯁꯨꯝꯅꯃꯛ ꯃꯊꯟꯇ ꯁꯣꯜꯂꯒ ꯃꯈꯨꯠꯇ ꯆꯩ ꯑꯗꯨ ꯊꯥꯗꯣꯛꯇꯦ, ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯁꯨ ꯋꯥꯈꯜ 5-10 ꯈꯜꯂꯕ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯗꯣ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯗꯣ ꯁꯤꯗꯦ, ꯃꯈꯣꯏ ꯂꯩ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ, ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯆꯠꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯌꯥꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯑꯅꯤꯁꯨ ꯄꯨꯟꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯅꯣꯛꯏ꯫ ꯁꯟꯇꯣꯁ
tumna magi masado para hadami yana suwarami masa pumba humana punchot chole manglado he urubadagi Santos amukasu nisile amuk saugale kaino aingonda hairibadu bakarino kaino waisi hairaga koina amuk yengi karino haiba gan sukta taba ngamdre nupi aduna magi manglanda la alaga otpa amuksu yumasi thadolaga chatpi yaroi haibu wa kayasina mahak pangkid sukire hanadi thona phana pharamlabusu mamana bani sidre nangni yumasidagi hek thadolaga chatpa tarabadi nangbusu hatkani namana bani busu hatkani haibusina mangonda hen awaba mu oire asumna tumba yada nongana phawba phamungda phamlaga mahak yamna wana khalame nongan phung torakle uja uya khonakle Santos phamungdagi kumtharaga thangnaba ka dom tamna lai matam masida ngarang ta khiba isai adumak tarae handakti khara ngalabanina isai saklibadu kadamduna haduna tamna sage matam masidadi makhoi asom karomda saksang macha amale saksang ado saksu thongnadrabani khara sumole adogi manaktuda nupi edu isai ngangnalaga kariguma thabak khara tawribado Santos na khara lapna lumlag urame leiridana asumna nupi edu masa adu ubadagi pakta lumlaga kanamakti origaba amuktadi pharage habigi wakhalama Santos ta khale chingnabadi tatna phawre leiribase midi oiraroi lai oini hapse khange ngarangi numitasu masak mato phajabi nupi edu mana karangnomdagi yengo matamda akiba phanglab saktam mo oikibani badogi nupi edu oidibra haduna amuktadi pharage haduna ma lumulum sale matam masida Santos asum yosilapuduna hojikti nupi edu mana yosilakle nupi edu tumlomdagi mana tap yale adubu mana yalbu matamdadi nupi edu masar shokpu yaramde nupi edu masado phawdokhirami matang asida Santos khangki kire kaino asumna haraga nupi edu manaksu changma ngamda tunghanbusu ngamda phanglanglomda ngatharaga masa pumba thak nikre Santos na phalangda hek ngapaga nupi edu mai onthore aduga Santos ta muni yelaga kana noksile nokka matamdasu magi machin iraw lawe adubu yamna kanna kihan bahabdu oramde Santos ti magi matoduna amukena pakhatkre leplambadagi lepa phawng ngamdana tamna masadu niklika phamtare nupi edu wa mata ngangde nokpadi adum noi isai saklambadusu lepkhrabani aduga tung tamna hallaga nupi edu adum thokhirame Santosu kari haigani wa mata haiba ngamda matawasi uba matamdadi masa matom tapung pada pakhatle mahak hojikti tasengnama kaase thadolaga chelage haiba phawb khallabani kaase thadolaga chelage haduna makhoigi dalal du kumtharamtaigi thong amale thong adu hadok haduna tobu matamdadi thong adu no silambadagi Santos na yamna kanna muklaga thong adu bu hangna bhane hangba yade tunglomda nupi edu tamna chalapugum tori Santos nupi edu na magi manaka chalakpudu ubada masa adu pakhanna thongna ngathai nupi edu na wa mata ngangdana makut adu haire thokanu hairibani kari haigani wari sanabusu yada mana nupi edu thengmusu yada aduga amuksu chatki haibasu satkanu haduna khawnibuduna kari karam tawne Santos leibusu nga yadre ngihaktangi matungdadi nupi edu na makut khallaga kausilai magi manakta law hairibani Santos sangsira changlosira hajuna wakhan khan bhore changlagani kari doba aduga changdaba taragana kari kandoba manglandasu nangjakhiba tarabadi hatkani hairibani kina aidi sirabani aduna kari kandoba habado thengnaba tarabani habigi wakhanna Santos makla adu nikningna tamna chalai magi manak yoiba matamda nupi da mangonda wa mata ngangde makut ado nakalamada thillaga magi chanaba kariguma posai khara lei habagi tapugum tori posai chingadu ubu matamda
ꯁꯟꯇꯣꯁ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯦ, ꯑꯁꯤꯗ ꯀꯔꯝꯅ ꯊꯣꯡꯂꯤꯕ, ꯀꯔꯝꯅ ꯊꯝꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯆꯪꯗꯕ ꯌꯥꯗꯕꯅꯤꯅ ꯀꯤꯅ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯟꯇꯣꯁ ꯆꯪꯉꯤ꯫ ꯑꯃꯨꯛꯁꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ, ꯃꯉꯣꯟꯗ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯂꯥꯠꯂꯒ ꯆꯤꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯥꯕꯁꯨ ꯉꯝꯗꯅ ꯁꯟꯇꯣꯁ ꯇꯨꯃꯤꯟ ꯐꯝꯊꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯅꯣꯡꯁꯨ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯌꯨ, ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯪ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯅꯪ ꯂꯥꯏꯅꯤ ꯈꯪꯉꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯕꯅꯣ, ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯅꯔꯤꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯆꯠꯂꯔꯣꯏ, ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯗꯨꯃꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯄꯦꯟꯖꯔꯒꯦ꯫ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯦꯕꯜꯗ ꯈꯨꯠ ꯊꯤꯜꯂꯤꯕ ꯆꯥꯎꯋꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯦꯕꯜꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯍꯜꯂꯤꯕꯅꯤ, ꯆꯥꯅꯕ ꯄꯣꯠꯆꯩ ꯑꯣꯏꯅ ꯎꯍꯜꯂꯤꯕꯅꯤ꯫ ꯁꯟꯇꯣꯁꯇꯤ ꯆꯥꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯎꯕ ꯄꯥꯏꯗꯦ, ꯊꯦꯡꯁꯨ ꯊꯦꯡꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯤꯔꯨ ꯀꯤꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ? ꯃꯁꯤꯃꯇꯪꯗꯤ ꯃꯥꯅ ꯈꯪꯅꯤꯡꯂꯤ꯫ ꯃꯥꯅ ꯋꯥ ꯍꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕꯁꯤꯅ ꯁꯟꯇꯣꯁꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯟꯇꯣꯁ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯈꯥ ꯊꯦꯡꯂꯝꯗꯦ, ꯏꯇꯥꯎ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯈꯨꯔꯨꯝꯒꯦ ꯄꯥꯛꯊꯔꯝꯕ ꯁꯟꯇꯣꯁ ꯑꯃꯨꯛꯁꯨ ꯀꯤꯅ ꯎꯞꯁꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ, ꯀꯔꯤꯅꯣ, ꯑꯩꯅ ꯎꯔꯤꯕꯁꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯑꯃꯨꯛꯀꯁꯨ ꯁꯟꯇꯣꯁ ꯃꯥꯒꯤ ꯃꯁꯥꯗꯣ ꯊꯛꯇ ꯅꯤꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯐꯪꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯎꯔꯛꯄꯁꯤꯗ ꯁꯟꯇꯣꯁ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯁꯟꯇꯣꯁ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯗꯨꯝ ꯎꯞꯁꯤꯟꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯟꯊꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯑꯁꯣꯝꯗꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯃꯥꯟꯅꯕ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯂꯝꯖꯦꯟ ꯆꯦꯟꯃꯤꯟꯅꯒꯗꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯀꯟꯅ ꯀꯟꯅ ꯁꯟꯇꯣꯁꯄꯨ ꯀꯧꯔꯛꯏ꯫ ꯁꯟꯇꯣꯁꯅ ꯑꯁꯣꯝꯗ ꯋꯥꯟꯊꯔꯒ ꯇꯥꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯒꯦꯠ ꯑꯗꯨꯁꯨ ꯂꯣꯟꯗꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕꯒꯤ ꯉꯁꯤꯜꯂꯒꯕꯨꯗꯤ ꯂꯩꯍꯧꯏ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯆꯪꯕ ꯀꯤꯅ ꯍꯥꯏꯐꯦꯠꯇꯪ ꯃꯆꯤ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯀꯟꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯅ ꯁꯟꯇꯣꯁꯄꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯁꯟꯇꯣꯁꯄꯨ ꯀꯟꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯃꯍꯥꯛꯇꯤ ꯑꯁꯣꯝꯗ ꯌꯨꯝꯌꯥꯏꯗ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯋꯥꯀꯤꯡ ꯆꯠꯂꯝꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡ, ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯈꯪꯉꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯨꯕꯒ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯂꯒ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯉꯥꯟꯅ, ꯊꯣꯏꯕ, ꯃꯔꯨꯞ, ꯑꯁꯤꯕꯨ ꯃꯅꯨꯡꯗ ꯆꯪꯁꯤꯔꯥ? ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯂꯕꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯆꯪꯂꯒ ꯌꯦꯡꯁꯤꯔꯥ? ꯊꯣꯏꯕꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯟꯅ ꯍꯥꯟꯅ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯒꯦꯠ ꯑꯗꯨꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯔꯨꯝ ꯑꯃꯗ ꯅꯨꯄꯤꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎ, ꯃꯔꯩ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯉꯥꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯊꯣꯏꯕ, ꯊꯣꯏꯕ, ꯊꯣꯏꯕ ꯑꯁꯨꯝꯅꯗꯤ ꯑꯗꯨꯝ ꯁꯣꯜꯂꯤ꯫ ꯃꯅꯨꯡꯗꯁꯨ ꯆꯪꯗꯦ, ꯃꯁꯥꯗꯣ ꯊꯛꯇ ꯅꯤꯛꯏ꯫ ꯊꯣꯏꯕꯁꯨ, ꯃꯉꯥꯜ, ꯀꯩꯗꯧꯔꯒꯦ? ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯊꯣꯏꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯉꯥꯟꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯄꯤꯗꯨ ꯊꯣꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯉꯥꯟꯅ ꯎꯔꯤꯕꯗꯨꯗꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤꯅ
ꯃꯉꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯃꯉꯥꯟ ꯋꯥ ꯑꯃꯇ ꯈꯨꯝꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯂꯤꯕ ꯃꯉꯣꯟꯗ ꯗꯧꯇ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕ ꯑꯃꯗꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯃꯉꯥꯜ ꯆꯪꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯆꯪꯕ ꯉꯝꯃꯔꯣꯏ ꯆꯠꯂꯁꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯊꯣꯏꯕꯁꯨ ꯃꯉꯥꯟꯅ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯊꯣꯏꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯂꯗꯨꯅ ꯃꯉꯥꯟ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯥꯜꯂꯤ ꯊꯣꯏꯕꯅ ꯑꯁ ꯑꯉꯥꯟꯕꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯂꯥꯎ ꯅꯪ ꯀꯤꯔꯕꯗꯤ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯂꯥꯎ ꯅ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯜꯂꯒ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯉꯤ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤ ꯃꯍꯥꯛꯁꯨ ꯍꯦꯛ ꯆꯪꯕꯒꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯉꯁꯥꯏ ꯃꯉꯥꯟꯅ ꯎꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯝꯃꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯄꯥꯏꯊꯣꯔꯛꯏ ꯃꯃꯥꯟꯅꯕ ꯃꯔꯤꯃꯛ ꯄꯨꯟꯅ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯅꯤ ꯑꯃꯗꯨꯗꯤ ꯎꯗ꯭ꯔꯕꯁꯨ ꯃꯉꯥꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯁꯤꯃꯛꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯅꯔꯝꯃꯤ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯑꯉꯥꯟꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯕ ꯇꯨꯡ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯩ ꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ ꯃꯉꯥꯟ ꯆꯨꯝꯃꯤ ꯂꯩꯍꯧꯏ ꯒꯦꯠ ꯅꯥꯀꯟꯗ ꯂꯩꯍꯧꯏ ꯀꯔꯝ ꯇꯧꯅꯤ ꯁꯟꯇꯣꯁꯇꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯜꯂꯝꯂꯒꯅꯤ ꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯀꯔꯝ ꯇꯧꯅꯤ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯋꯥꯏ ꯁꯟꯇꯣꯁ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯔꯒ ꯊꯜꯂꯝꯕꯗꯣ ꯑꯁ ꯀꯔꯝꯅ ꯁꯟꯇꯣꯁꯄꯨ ꯀꯟꯒꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯇꯥꯠꯂꯒ ꯑꯩꯈꯣꯏ ꯆꯪꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯉꯥꯟꯅ ꯈꯨꯝꯃꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯁꯨ ꯄꯥꯎ ꯈꯔ ꯇꯥꯔꯦ ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯗ ꯉꯥꯡꯅꯔꯒꯨꯝꯁꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯣ ꯇꯞꯅ ꯌꯦꯡꯂꯁꯤ ꯑꯁ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯣꯊꯥꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯉꯥꯡꯂꯦ ꯃꯉꯥꯟꯒ ꯊꯣꯏꯕꯒꯅ ꯌꯥꯗꯦ ꯃꯉꯥꯟꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏꯅ ꯑꯅꯝ ꯀꯟꯗꯨꯅ ꯍꯥꯏꯔꯨꯕꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯈꯤꯕꯅꯤ ꯃꯥꯅꯗꯤ ꯑꯁꯤꯗ ꯂꯩꯒꯅꯨ ꯇꯠꯇꯅ ꯍꯥꯏꯈꯤꯕꯅꯤ ꯊꯣꯏꯕꯅ ꯌꯥꯔꯁꯤ ꯇꯣꯛꯑꯣ ꯁꯟꯇꯣꯁꯇꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯁ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯐꯝꯊꯩ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯂꯦꯞꯇꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯅꯨꯄꯤꯗꯨ ꯎꯔꯨꯕꯒꯤꯗ ꯈꯪꯗꯦ ꯆꯣꯛꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯛꯆꯥꯡ ꯑꯁꯤ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯂꯦꯛꯊꯔꯛꯏ ꯑꯗꯨꯒ ꯃꯤꯅꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯅ ꯅꯥꯀꯟꯗ ꯐꯝꯃꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯥꯏ ꯊꯣꯛꯄ ꯕꯨꯠ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥꯅꯦ ꯑꯃꯗꯨꯁꯨ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯀꯨꯏꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯂꯣꯡꯅ ꯇꯨꯝꯂꯤꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯕꯥꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯅꯥꯗꯁꯨ ꯇꯝꯕ ꯌꯥꯔꯣꯏ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯒꯅꯨ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯑꯩꯅ ꯆꯪꯂꯤꯕ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯊꯣꯏꯕꯒꯗꯁꯨ ꯋꯥꯔꯤ ꯄꯨꯟꯅ ꯇꯝꯃꯨ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯃꯤꯁꯤꯜꯂꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯄꯨꯟꯅ ꯍꯥꯏꯒꯗꯕꯅꯤ ꯅꯈꯣꯏ ꯃꯔꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯊꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄꯥꯎ ꯇꯝꯂꯝꯕ ꯇꯥꯔꯕ ꯅꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯍꯥꯠꯀꯅꯤ ꯋꯥꯍꯩ ꯑꯁꯦ ꯃꯉꯥꯜꯒ ꯊꯣꯏꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝꯅ ꯗꯧ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯂꯣꯡꯅ ꯐꯃꯨꯡꯗ ꯍꯥꯏꯊꯔꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ
ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯃꯁꯥ ꯊꯛꯇ ꯅꯤꯛꯂꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯉꯥꯟꯅ ꯆꯞ ꯃꯥꯟꯅꯅ ꯋꯥ ꯍꯥꯏꯔꯛꯄ, ꯗꯧ ꯇꯧꯔꯛꯄ ꯀꯌꯥ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯄꯨꯟꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ? ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯄꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫